Hello everyone, welcome to my time to time screen channel. Thagatsari handa handa. Ai channel sibu engbi bagi damak subscribe tawbidam. Masidi angang singna amadi ahalam sing oirasu taba yaba nung araba wari amku ijage. Hariba wari se loya pakanda andau bagi habidu mayang di kami biro. Duga hariba wari masa sing se ai chagi knowledge na sade horok diba hojikang gi angang singna taru draba hawai li ari matam jing gi ramban ma arabo wari jadi ai ba angang sing gi pagi ai ba asma gun sanani iba wari lai kaya dagi lokop sabani aduga ai gi description da dum review wari ji detail dum ibani ko do hojik ayam da wari je ligo dungi mamanga matam amada chawbal kawun pama i thungang amada leram ma se yamna laire magi na bata kana sulai jadi mari mata kana am thaleti adubu mari mata litragesu ma che kunungi ningthaugi i kunungi sana pathap sing amadi phagi jubai na sing je yamna hairam aduna magi sugumba hongna ronsa adi beba magi phagi hai biji ubuda ningthau duna lebak tugi nongma tumla pakanda mahar thengnabadigi magi mong du siraduna ieladuna magu konungda ubiram adegidi konungda magi thabak sa habira ko magi thabak se kaindana te konungda lei batai thabak suba jing chena hanbadu armai tawduna matangi matungina som sai sanga padegidi konunggi sabajing phamba khotpa kanda mayam punba kanda magi sarukaga thungi haibadi magi ju mot phongdokpa adegi punba yaw jama ju hawre nongmudi ningthauda saba phamba kanjida phagi jugai taningaduna pandita hanglam pandit waidagi chawba uhaije kari pandina khunglam ko ningthau waidagi chawba uhaidi hebong adugidi mayam pulligo maraktudagi nupa ama khumlam hegruni ningthau kanam no wali kanam tanati chawbalna haiguni ningthau ana khumok kanduda sabar pulliba mayabo wa la ngoklam magi papum ta adun ningthau duna ngakladu chawbal kaino hajuo pandit nadi kwadi chawba uhaidi haibongni hai adugo nangna karamna haiguni haribuna amuchudum chawbanna haram ningthau haigrum adudagidi iningthauna mu ningthauduna mu hare adudi nang praman bi ngambada tawbanna mu namjagani iningthau adudi kaigumana na praman bi ngamjagadi kari tawba yai tawbana mu khumlam iningthau ai konungdagi ai thabak pathaja adudagidi iningthau ho phare adui tadi haibadagi hayengdi mayam chak sanaro matungda sabada amuk langnaba aduga tawbalga pandikana kanano hoi chawi haibje mokhogi praman piba ngamnabgi damak mayamda hayeng changan charga lakiro haina mu sabado rosinga ko masingra nongala ko adudagi mayam angam mathau di lebak mayam la changan jadana ko di kanana hoi chawi theibongnara gi haikru nara haibje kanana hena chawi age praman pi na bagi damak mayani yenna ba cha dum photona langara abunju la adigi pandisula pandina koi chaw ba thibong mu pura la chawbun na ju koi phajara ba haikru me ama chaw ba senga khama pa pa ma de ko hi na phaja ngo na kupaga mayam pik thana pore duga thum morok su yore ma porok duda tonga na ko phajana adigi di oi khilla thame ma man ji
ꯅꯤꯡꯊꯧꯅ ꯍꯪꯉꯦ ꯆꯥꯎꯕꯜ ꯍꯧꯖꯤꯛꯄꯨ ꯍꯩꯁꯤꯕꯨ ꯀꯅꯥꯅ ꯆꯥꯎꯔꯤꯒꯦꯅꯦ ꯁꯤꯕꯣ? ꯆꯥꯎꯕꯜꯅ ꯑꯃꯨꯛ ꯌꯥꯝ ꯆꯤꯡ ꯂꯦꯝꯅ ꯈꯨꯝꯃꯦ ꯏꯅꯤꯡꯊꯧ ꯍꯩꯀ꯭ꯔꯨꯅ ꯑꯗꯨꯝ ꯆꯥꯎꯏ꯫ ꯄꯟꯗꯤꯠꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯦ ꯊꯩꯕꯣꯡꯅ ꯍꯦꯜꯂꯤ ꯊꯩꯕꯣꯡꯅ ꯍꯦꯜꯂꯤ ꯍꯩꯀ꯭ꯔꯨꯅ ꯍꯦꯜꯂꯤ ꯊꯩꯕꯣꯡꯅ ꯍꯦꯜꯂꯤ ꯍꯩꯀ꯭ꯔꯨꯅ ꯍꯦꯜꯂꯤ ꯊꯩꯕꯣꯡ ꯍꯩꯀ꯭ꯔꯨ ꯊꯩꯕꯣꯡ ꯍꯩꯀ꯭ꯔু ꯃꯕꯥꯅꯤ ꯃꯔꯩ ꯌꯦꯠꯅꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯉꯥꯏꯈꯣ ꯈꯥꯝꯃꯦ ꯀꯣ ꯃꯕꯥꯅꯤ ꯃꯔꯩ ꯌꯦꯠꯅꯕꯁꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯚꯥꯁꯤꯗ ꯑꯃꯨꯛ ꯂꯥꯎꯊꯣꯛꯑꯦ ꯅꯤꯡꯊꯧꯅ ꯍꯪꯉꯦ ꯃꯌꯥꯝ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯍꯩꯀ꯭ꯔꯨꯒ ꯊꯩꯕꯣꯡꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯒꯦꯅ? ꯀꯅꯥꯝꯇ ꯈꯨꯝꯃꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯣꯏ ꯂꯩꯅꯔꯦ ꯃꯣꯏꯁꯦ ꯈꯨꯝꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯆꯥꯎꯕꯜ ꯅꯪꯁꯦ ꯍꯩꯀ꯭ꯔꯨꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯃꯥꯟ ꯄꯤꯔꯣ꯫ ꯑꯗꯒꯤꯗꯤ ꯆꯥꯎꯕꯜꯅ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯊꯩꯕꯣꯡꯗꯣ ꯄꯨꯊꯣꯔꯛꯑꯦ ꯃꯥꯅ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯔꯦ ꯊꯩꯕꯣꯡꯁꯤꯀꯣ ꯐꯖꯅ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯄ꯭ꯂꯦꯠ ꯁꯦꯡꯒꯥ ꯐꯖꯕꯗꯨꯗ ꯍꯥꯞꯄꯒ ꯃꯔꯨ ꯑꯃꯐꯥꯎꯗꯤ ꯆꯥꯕꯤꯌꯨ ꯍꯥꯏꯗꯅ ꯃꯥꯅ ꯁꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯗꯤ ꯆꯥꯛ ꯄꯤꯛ ꯄꯤꯛꯇꯪ ꯆꯥꯁꯜꯂꯕꯅꯤꯅ ꯃꯕꯨꯛꯇꯣ ꯂꯣꯏ ꯊꯜꯂꯕꯅꯤꯅ ꯆꯥꯅꯤꯡꯕꯗꯣ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯀꯅꯥꯝꯇ ꯆꯥꯎ ꯌꯥꯗ꯭ꯔꯦ꯫ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯊꯪꯗꯒꯤꯗꯤ ꯆꯥꯎꯕꯜꯅ ꯑꯃꯨꯛ ꯃꯥꯅ ꯄꯨꯔꯛꯄ ꯍꯩꯀ꯭ꯔꯨꯁꯦ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯇꯧꯔꯒ ꯐꯖꯅ ꯑꯃꯨꯛ ꯌꯦꯟꯊꯔꯦ ꯑꯃꯨꯛꯇꯪ ꯆꯥꯕꯤꯌꯨ ꯍꯥꯏꯗꯅ ꯌꯦꯜꯂꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯚꯥꯗ ꯐꯝꯃꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯁꯜꯂꯒ ꯂꯥꯛꯄꯒꯤ ꯃꯣꯟꯊꯗꯅ ꯇꯨꯝꯅꯤꯡꯕ ꯍꯣ ꯈꯣꯠꯄ ꯍꯣ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯕꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯐꯝꯃꯛꯄꯗ ꯋꯥꯔꯛꯄꯁꯤꯡꯗꯣ ꯍꯩꯀ꯭ꯔꯨꯗꯣ ꯍꯩꯗꯣ ꯄꯥꯝꯃꯛꯄꯤꯅꯦꯕ ꯃꯌꯥꯝꯁꯦ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯑꯗꯒꯤꯗꯤ ꯆꯥꯅꯤꯡꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯇꯨꯝꯅꯤꯡꯕ ꯃꯤꯠ ꯅꯥ ꯁꯤꯡꯅꯕꯒꯤꯀꯣ ꯍꯩꯀ꯭ꯔꯨꯁꯦ ꯑꯃꯃꯝ ꯂꯧꯈꯠꯅꯈ꯭ꯔꯦ ꯆꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯍꯩꯀ꯭ꯔꯨꯁꯦ ꯂꯣꯏ ꯑꯃꯃꯝ ꯄꯥꯏꯕꯩ ꯆꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯎꯍꯩ ꯀꯅꯥꯅ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯕꯒꯤ ꯊꯕꯛꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯈꯪꯗꯕ ꯃꯈꯩ ꯃꯥꯗꯤ ꯍꯩꯀ꯭ꯔꯨꯗꯣ ꯑꯃꯨꯛꯀꯁꯨ ꯂꯧꯔꯒ ꯃꯌꯥꯝ ꯆꯥꯁꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯍꯩꯕꯩ ꯆꯥꯅꯔꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕꯜꯅ ꯂꯥꯎꯊꯣꯔꯛꯑꯦ ꯃꯌꯥꯝꯅ ꯍꯥꯏꯔꯦ ꯍꯪꯉꯦ ꯃꯌꯥꯝ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯍꯧꯖꯤꯛ ꯀꯅꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯆꯥꯎꯔꯒꯦ ꯍꯩꯁꯤꯕꯣ ꯍꯪꯉꯦ꯫ ꯑꯗꯩ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯍꯩꯀ꯭ꯔꯨꯒꯤ ꯃꯒꯨꯟꯁꯦ ꯈꯪꯉꯕꯅꯤꯅ ꯑꯗꯨꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯔꯕꯅꯤ나 ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯅꯔꯦꯕ ꯍꯩꯀ꯭ꯔꯨꯁꯤꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯄꯣꯠꯇꯣ ꯃꯒꯨꯟ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯣꯏ ꯌꯥꯅꯈ꯭ꯔꯦ ꯀꯣ ꯁꯤꯅꯤ ꯑꯉꯥꯡꯁꯥ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯍꯩꯀ꯭ꯔꯨꯒ ꯊꯩꯕꯣꯡꯒ ꯀꯅꯥꯅ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ꯫ ꯑꯗꯣ ꯑꯔꯣꯏꯕꯗ ꯀꯩꯗꯧꯏ ꯈꯪꯉꯕ ꯋꯥꯔꯤꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯦ ꯄꯦꯜꯂꯗꯨꯅ ꯀꯔꯤ ꯍꯥꯏꯔꯦ ꯆꯥꯎꯕꯜ ꯍꯩꯀ꯭ꯔꯨꯗꯨꯕꯨ ꯈꯔꯒ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯁꯦ ꯀꯣ ꯑꯩꯒꯤ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯩꯇ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯃꯊꯪ ꯅꯦꯛꯁ ꯇꯥꯏꯝ ꯁꯟꯗꯣꯛꯆꯒꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯤ ꯀꯣ ꯂꯤꯒꯗꯕ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯅ ꯁꯥꯒꯠꯆꯕ ꯑꯝꯇ ꯅꯠꯇꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯔꯥꯖꯀꯨꯃꯥꯔ ꯕꯨꯕꯣꯟꯁꯅꯥꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯃꯥꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯤꯃꯤꯟꯅꯗꯅ ꯇꯥꯃꯤꯟꯅꯈꯤꯁꯤ ꯋꯥꯔꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡ ꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤ ꯅꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯟꯁꯤꯒ ꯅꯝꯕꯤꯌꯨ꯫ ꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ꯫